Thingel Da Tainaba Ngamdraga Nasikhongda Tainabagi thong Tainaroidabani Sin Koki Zone Narco Terrorism Haukiba Sahi Lisingani Kunga Humdogi Me Ahumdagi Mitay Miyangi Matakta Landatuna Mihat Mipunamadi Yum Kai Tabagi Tabak Sing Sataraki Taudo Asida Lanjanar Kiba Mite IDP Sing Matam Sang Relief Camp Singda Sangzapam Lautuna Lariki Sing Manungdagi Bisnupur District Torbungda Laiba IDP Sing Masa Masa Yumda Hanjinduna Laiba Horokbaga Kuki narco terrorism na Chusanpurom de bomba madi nungbe kap tuna thasi tara tarukin midang da landara kre Kuki terrorism gi thong si lanjenar kiba mite IDP sing masa masa gi mayum da changba yaroi lanjen khraba mafam sing makhoina area domination tobaga loinana separate administration gi pandam phangdrba fawba lantengna ki gani haibagi ingit pirakhibusi mite miyam amad india lenga ki mathakta chawna singnaba amadi Kuki singna nawnana IDP mite singi mayum da hanjinduna Kunda Laitana Lena Honamaki Mayok Landara Kiba Aduga Manilena, India Government Ministry of Home Affairs na Manipur ki Governor Eke Bala report Pirat no Kangal Kiba Laire. Sahi Mapung Puzzle Kadoraba Watok as Yellow May sing a Hobanate, Elegant immigrants in cooking narco terrorism na, Kai holding a Satter Kibin Hive Sit Torbung IDP May sing na, Masagi Mayum the tongue the Satter Kib etic as in Hena Mayak sing Hale, Watok as the origin Puraknapo Honoriba, India Langaki losing Basina. Yung lay melay naidaba lamen tuhen basingna lebaki security da signal basing matak military crackdown satadana makhoi ba yok tuna thamlaga yelong me mete singbu lamen tuhen basing thangpham kayam kuina oin khida gi haibi paw khum miam da khanghallo